ngasi phongkhiba tongan tongan ba manipuri siphongsingdagi maroibi pausing myamna thamjagi ahanbada ningal sakauba handloom exhibition lusinkhre pawalumgi pothokna mod silaklibasi thinghaunaba policy ama sempham thui danabir laishram ningal sakauba kumaiga mari lainana manipur apex handlooms weavers and handicraft artisans cooperative society limited awas na sinduna imphal gi gm hall numit tarani sumna satharakpa ningol sakaubaga handloom exhibition adu ngasi lusinkhre exhibition adu lusinbigi thoram le chief guest oina serugya kiba social scientist dr danabir laishram hai lamdam asigi phisabi singna puthokliba iyongi pothok singasi pawalungi pothok singna mot silakli masi thinghaunaba government na athubada policy ma simpam thui pawalumda iwa wadan athubada phi kya puthokpa ngamlabusu ipai pa haktaktagi leiraklaba iyongi pothok singasi phajabadi khak namthaba ngamloi dr danabir na hai ipai pu singna aikhoigi akoibada phangba mana masing singdagi sungdoktuna simlakpa phi masu sangbagi kanglon sing yokatpa tangai phadi mana masingdagi semba phi gi masu singa sina phi gi mapangal kuina sangna satlanbadana tana haksangna suandi phisabi singna senda lambi oina khak khanbagi mahut iyong da phi sabagi satnabi asi ina ne amasum ipai pugi khungul libani khana phi sabiyu government su lamdam asigi phisabi pangal hena kangatnaba sinbiyu haina dr danabir laishram na phungdoki thauram adubu preside tokhibi awas ki president a romita na hai matam kharagi mamangda mami samduraba phisa kon ngasiti hingalakpagi mami sauna tarakpa si ubada nungai ba phawi chakolakpagi matungina phisa lonsa da sauna ohongba lakpana pawalungi pothok singa sigi manungda pothok khara reserve tawduna thamlaga iyongi pothok kanna bo hona hobo mathoktai iyongi pothok kanmana khunai sigi setmilona sauna mateng pangani maramadunu government ki mekedigi lokhatpam thokpa khongtang lokhatpiu matam lairingai de iyong bu kalhaudrabadi phisabi gi masinga si hantaraktuna lamdam asidigi mangkiba yai haina romita na phungdoki thauramadu da weaver service center WSC Deputy Director Amasum HK Baro NHDCL Limited Impal Officer in Charge Y Santikumar Amasum District Handloom and Textiles Impal Iski Project Manager Handlooms TS ABM Sana Guest of Honor Singoni Sarugyaki Lupa Koti Ahum Henbigi Yongi Potok Sing Yon Kiba Exhibition Adu Sarugyaki ba Artisan Singasu Certificate Kusinaki Hansu Paus na Fundorakli Makasa tarak po ni Isel Express ki editorial kalam memang sigi thamjaram ge Lagao mapham Thibadaona drug Yollibasing police na Thigatlabadi Pharoidra Dipabali matam sidi aikhogi kanagumba singdi khwaidagi nungaijabi habadu waidi makhogi wakal pungning haksang inawda nakthoktuna sigani nagani haiba kawbu makhai ehin nungthil khaidana koijabana nungaijaba habadu waidi thengna yumda halakpa media person singidi laira khuding lambigi mapham khuding da commando sing thengnarabanina ahingi akiba hangoiba mata leitre nungairi aikhoigi thana isilinaw singna dipabali gi matam singda sinjariba mathawsi sei supa asum sinduna laibirabadi sadaran miyamna amam athengda mayumda halakpada kanabusu akiba phawraroi mau sadi athengba hingda thana thengnagani khalubada samjaraba isan isa sing ahan laman singi pukning wakalda arum leho haunarami haujikan sidi law and order ngak liba miyamgi punsi amasum lanthum ngak senanaba leiriba madi miyamgi gefa nungainabani haiduna kathokpaga loinana leiriba police personnel sing asi lairik laisu ningthina khang hairaba ngakta leirabanina masagi duty masak munna khangna thabak tawri khudong chadraba awaba taraba miyamgi mating pangnabagidama kathokpadana masaru oiriba aikhoigi police personnel singi sinpamasi singthaduna loiba naidaroi lamdam asidigi huran sinthigi nisa dragna singba lakshinabagi amadi atai crimes ngaside aikhoigi khunai asi asuki matik singthane oina hantharakli lalhaubagi irangsi yamna hanthare punamasi mathauda pukning changlaba police personnel sing asigi hona jamane haningi Dipabali matamnina national highway state highway amadi laikai gi lairakhulakta lagau khawbusing ahinga thengba phawba sarang khoirangnaba matam haibadu oidi sahi gi oina amuktang lakpa kumai oibana kanana su thingluba ngamloi aikhoigi thana singna nakatheng sakpadona lagau khawri mapham singna sangnu sankhai thumkhai satharibasi yengbada nungai lagau khawriba mapham singna nomi gi oina ahing nongyai oirabasu amuktang
ꯌꯧꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯣꯠꯆꯤꯜꯂꯤꯕ ꯑꯁꯨꯝꯅ ꯗ꯭ꯔꯒ ꯌꯣꯜꯂꯤꯕ ꯗ꯭ꯔꯒ ꯁꯨꯡꯂꯤꯕꯁꯤꯡꯒꯤ ꯌꯨꯝꯗ ꯔꯦꯠ ꯆꯠꯊꯔꯛꯄ ꯇꯥꯔꯕꯗꯤ ꯏꯁꯇꯦꯠ ꯂꯩꯉꯥꯛꯀꯤ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯀꯦꯝꯄꯦꯟ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯅꯤꯡꯉꯤ ꯍꯥꯏꯕ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯒꯤ ꯉꯁꯤꯒꯤ ꯏꯁꯇꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁ ꯄꯥꯎꯁꯤꯗꯒꯤ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯪ 2030 ꯐꯥꯎꯕꯗ ꯇꯣꯞ ꯑꯣꯇꯣꯃꯦꯀꯔꯁꯤꯡꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯚꯤꯍꯤꯀꯜ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛ $1 trillion 1.2 ꯆꯥꯗꯤꯡ ꯇꯧꯒꯗꯧꯔꯤ ꯏꯪ 2030 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯚꯤꯍꯤꯀꯜ ꯀꯌꯥ ꯄꯨꯊꯣꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯇꯣꯞ ꯑꯣꯇꯣꯃꯦꯀꯔ ꯀꯌꯥꯅ $1 trillion 1.2 ꯆꯥꯗꯤꯡ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯄꯨꯊꯣꯛꯀꯗꯧꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯕꯦꯇꯔꯤ ꯑꯃꯗꯤ ꯔꯣ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯅ ꯁꯄꯣꯔꯠ ꯇꯧꯕ ꯒꯥꯔꯤꯁꯤꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯃꯗꯤ ꯄ꯭ꯔꯣꯖꯦꯛꯁꯟꯒꯤ ꯑꯦꯅꯥꯂꯤꯁꯅ ꯔꯤꯌꯦꯇꯔꯗ ꯄꯤꯔꯛꯄ ꯄꯥꯎ ꯑꯃꯗ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ इलेक्ट्रिक व्हीकल नौना पुथोपगी मवोंग असि हाना मियामदा पाक्सना खंगलमदबने अदुबो हंतक नौना पुथोवसिगी डिमांड असि सरुक अनिदि हेनगलपना वाफम असि नौना फोंदोरखिबनि हिरामसिगा मरी लैनना गूगल गी पेरेंट्स कंपनी ओरिबा अल्फाबेट अमदि वाइमोना पुथोवसि पुथोनबगिदमा मार्केट कैपिटल $1 trillion 1.3 गी फिगर अमा पुथोरखिबनि टॉप ऑटोमेकर कंपनी सिंगसिना कुमसिंग इंग्लिश सिंगनिगा कुंत्रा फावदा बैटरी इलेक्ट्रिक व्हीकल मिलियन 54 साननब पांडम थमदुना मियामना फंगनख्रे एनालिस्ट सिंगी मोट मतुंगिना पोथोवसि पुना पोथोकदबा गारी मसिंगी सादा यांखै हेलगदबा पोथो ओइगनि हाइदि इंग्लिश सिंगनिगा कुंत्रा फावदा इलेक्ट्रिक व्हीकल साबगी थबकता मतेंग पांगदोरिबा मदि कार मेकर सिंगना मखोइगी पार्टनर सिंगना टेरावाट आवर 5.8 की प्लानिंग अमदा इंस्टॉल तौननब सेम साखरे हैना बेंचमार्क मिनरल्स इंटेलिजेंस एंड मैन्युफैक्चर की डाटा मतुंगिना फोंदोरकली चार्ज असि तौबदा टेस्ला की यूनिट तौगनी मतांग असिदा एलोन मस्क ना इंग्लिश सिंगनिगा कुंत्रा फावदा इलेक्ट्रिक व्हीकल मिलियन कुन सानबगी सौराकपो बियाबा मोंग सिंग पुथोरखरे गारी सिंग अदु टेरावाट आवर 3 की सांगना मथौताबा बैटरी सिंग यावगनी हाइदि अक्टोबर थागी अथेंग सरुकता टेस्ला अपिपो मखल की व्हीकल सिंग टारगेट तौदुना गारी की ममल असि ओइगदब सांगदगी तंखाइदा हंथरगा मॉडल अहुम अमदि मॉडल वाइन सिंग साननबगी पनम थमख्रे हौजु फावगी ओइना टेस्ला ना सदिंग तौगदरिबा सांग असि चपसान हाइबा ngamdri तंकक तरागुमदoi थोना सेमदोकदरिबा प्रोडक्ट पुथोकगी थवोंग सिदा मखोइने सही सिगी ओइना इलेक्ट्रिक व्हीकल मिलियन 1.5 पुथोकनी हाइना पनम थमली व्हीकल सिगी ममल सराउना $1 billion सामगी मथक ओइबि याय हाइना ट्विटर गी एनालिस्ट सिंगना फोंदोरखरे टेस्ला फाइनेंशियल ना हानना फोंदोरपो वाफम अमदा लाकदरिबि सही सिंग सिदा मलेम गोइना इलेक्ट्रिक व्हीकल डिमांड तौबमदि बैटरी अमसुम बैटरी मिनरल सिंग हेना पुथोकपगी मथौ ताव लेरकलगनि हाइदि जापान की टोयोटा मोटर क्रॉप नसु कुमसिंग इंग्लिश सिंगनिगा कुंत्रा फावगी मनुंगदा $1 billion 100 थाददुना इलेक्ट्रिफाइड व्हीकल अमसुम बैटरी सिंग हेना पुथोकनबा थौरांग तौरी मखोइना यामद्रबदा बैटरी मिलियन 3.5 यौननबगी आशा तौरी मखोइना सागदोरिबा बैटरी सिंग असि तुंगान बैटरी इलेक्ट्रिक व्हीकल की मवोंग कुंत्रा हेना सागनी मखोइना सागदोरिबा बैटरी सिंग असि मौसाना सप पंगल की आसांग मदुदगी हेना रेंज लेबा बैटरी मखल पुथोकनी हाइदेनिसु पावुसना मखाताना फोंदोरक्ली अतोपा पावमना इंडिया के अपुन में योइना सैनिक स्कूल सिंग महै तमनबगी एंट्रेंस एग्जाम की तम एप्लीकेशन प्रोसेस होरे नेशनल टेस्टिंग एजेंसी NTA ना ऑल इंडिया सैनिक स्कूल एंट्रेंस एग्जामिनेशन AISSEE 2023 योइना मरी लेनब महैरोइ सिंगगी एप्लीकेशन कौखरे एकाडमी सेशन असिगिदमा क्लास 6 अमसुम 9 दा एडमिशन तौनबगिदमक महैरोइ सिंगगी एप्लीकेशन कौगनी लेबासिगी तुंगान मफम सिंग लैरिबा सैनिक स्कूल कुंथ्रागोम दोइले तमनबगिदमक एप्लीकेशन की प्रोसेस असि चथरकपनि हाइदि AISSEE लाकदोरिबा कुमसिंग इंग्लिश सिंगनिगा कुनगोहुमदोइगी जनवरी 9 पांगथोकदबनि CBSE दा एफिलेट तौबा इंग्लिश मीडियम की रेसिडेंशियल स्कूल सिंगना नेशनल डिफेंस एकाडमी इंडियन नेवल एकाडमी मदि ऑफिसर सिंग ट्रेनिंग तौननबा लैरिबा लेबासिगी अतै ट्रेनिंग एकाडमी सिंगदा जॉइन तौनबगिदमक कैडेट कया मरुम पुथोकलिबनि एंट्रेंस एग्जामिनेशन असि OMR सिपसिंगदा CM असुम कोलम सिजनदुना चथागनि एप्लीकेशन फॉर्म थागतपिगी अरोइबा मतमना सैसिगी नवेम्बर 19 गे नुंगतुल पुंग 5 फावगनि एप्लीकेशन फी पिखतपिगी अरोइबा मतमसु नुमित असिगी नुमिदांग पुंग 13 मिनिट 50 फावबु यागने हाइदि वहंग सिरोल की मवोंग मतौदी मल्टीपल चॉइस क्वेश्चन गाक्तोइगनि एंट्रेंस एग्जामिनेशन असि लेबा असि तुंगान बा सहर सामगा मार्फुदा पांथोकने हाइदि
Mari Lenaba Mairo Singadugi, Sahina Lakaduriba Kumsing, English and Kungomdagi Mars Kuntragamati Fawada, Taradagi, Taraganito Power the Labor Gadamani, Haidibasi, Class 6th Ming, Sananabugitamani, Class 6th Mahiro Nupi Masasing Ming San Mayagani, Class 9 Gidamakta Kennedy Singadu Masagi Sahi, Taragomdigi, Taragamanga Power Marakta Gadamani. Haidibasi Matanga Sikumsing, English and Kungomdai Mars Kuntragamati Fawad Lagadavani Haidi. Class 9 Ming Sananaba entrance test. Yaugudoriba Mahirosing adu Class 8 pass or Bangak to Egadavani, General, OBC, Defense, Ex-Servicemen, Category Singi, Candidate Singi, Application Fee, Senpamasi, Lupa, Satruko Yankai Ogadavani, Aduga, Sidul Caste, Sidul Tribe, Candidate Singi Oina, PSC Lupa, Songa Ogani, PSC adu online smooth Kaktada, Pishilaku Yagani Sohidi. Makasa Tarakoina to Papa, Seed Production Program, Lamdamasigi, Lomising the Karnava Pangale. Apava, Paumaru Putok the Lomi Singis Asawa Taudang Sangi, T.H. Robindro, Central Agriculture University Impal Directorate of Research na Pekaliva, Seed Project na Manipur Gilomi Sing the Karnava Pangale, Project Ski Makara Putok Liba, Tampapo, Manipurana and Ate Awang Pok State Singna, Pamnave Hingalakli. Apava Paumaru Putokumatam the Lomi Singi Mating Tangai Padihaina, Directorate of Research. CAUG Nodal Officer Seed Production Program Dr. Thoksum Robindro na Fundurakli Project asigi makara lamdam asigi lomising na marugi dama phangangadaba phau Imphal East ki Nongbrang Ngamukhong Bishnupur District ki Laimaram yauna tungan mapham kya da thabagi thabak sangsilakli Participatory Seed Production Program ki makhara tungan mapham sing da lairiba lomi sing kusam naraga lamdam asigi dana tana atop state sing lomi sing da afaba makhal gi phau maru sing phangandana lakli hiramasi gi matang na project asigi nodal officer oiriba Dr. Thoksam Robindro Singana hai CAU na sangsilakli ba Participatory Seed Program asigi makhara lomi sing loinana miyam afaba makhal gi phau maru sing phangandana ba sangsilakani CAU gi akan mamiyang makhada plan pathology plan breeding gi expert yauna apun makhong janga magi makhada sangsinduna afaba phaumaru sing miyamna phangana na bohana duna lakli hauju phawbad CAU na puthok tungan ba phaugi variety mari lowpadi kunthra ga mangada marugi damak thabagi thapak pakhali hauju phawbad CAUR1 tampha phau asi nongbrang samukhong da lowpadi kunga manga masum laimaram da lowpadi mangada seed project ki makhara thari loinana CAUR2 tomthin phau pari ani CAUR3 mangal phau pari ani amasum CAUR4 inot phau asi pari amada marugi damak thari mauna hai program asi pekhalakpagi mapung oiba pandamdi lomi singna marugi damak afapa phau makhal sing phanganmani lamdam asida yenga sagi khalda kai tharakpa amasum nungju nungsagi phibam na sang nairakta sina maram maraga lau singubagi thabakta saun akaiba pidun rakli adubu tampha phau asi honglakli ba yenga sa nungju nungsagi phibam asida masa matumda so sinazaraga phajana satpangambagi magun seli haidi phau asi gi top magun singa si yenglaga laumi singna tampha phau asi marugi damak demand toba hingalakli phau makhal asidi atai phau makhal singumna urea hinjina sasinba yaroi haujuki matam ayinga sagi khalam sum nungju nungsagi phibamda kai tharakpa sina maram moiraga matam sangna lok phau makhal sing dilamdam sida satnaraktabana atenma matam gi phau makhal sing asida laumi singna bieng thamlakli lamdam sigi miyamna thanariba CAU na putokpa phau makhal sing asi andro da lariba research farmer dagi scientist sing akan mamiyang makhada breeder seed sing puthunaba matungda foundation seed sing adu certify tawraga lomi sing da phanganmani marugi damak thariba lokham sing asida lauk sangam amada phau kg ahungi sangda lohol hulaga SRI natragana atopa mongda lingthokali loinana lopham da hauringaida Phaumang yauba pamdaba napi sing yaubi sing adu ningthina khandolaga atopa makhalgi napi natragana phau amata yahondana ba khandoi lopham sing da phau thabi he khobudagi lokpa phau CAU gi scientist sing na kupni yengsili marugi damak phau puthokpa matamna khwaidigi maru oiribasi phau thariba laumi singi thamoi singmani laumi singna thamoi singna thabak tawba matamda apapa phau maru phangba ngamgadoribani CAU gi scientist singna kupna yengsiliba matungda Manipur lenga ki agriculture department ki official sing yaurga semba state seed certification seal gi mihut singna punna satuna yengsilaba matungna lokpa madu thariba phau sing adu marugi dam sijinabi yagani yaro habidu lepthokani hairi khiyani su pausna makhatana fongdorakli
Maka satarak po na to papaw mo na drive sa tarak pa da ILP pass pairam da bamiyoy ting na rabadi matik sabi eksalokot kani DC Thobal. Thobal district ki manung da laiba yumgi ka Salibasing da akanaba drive sa tarak matamda ILP pass pairam da bamadi matam helaga renew tawdabasing ting na rabadi makoy matakta logo ba akan me eksalokot kani haina Deputy Commissioner Thobal Ahantem Subas na fundokre DC Thobal go office ta pawmi sing una bada DC Thobal na ningol sako bana lakpada lamdam sigi ningol oibising da yepa pawzel pibaga loinana kumayesina furup ki khena ba leitana nungsi sanana tangdu leitaba lamdam ama purak pa oiresa no haki Maang makata na hai district asida lairiba yumamadi ka saliba yumbusingda makoy gi yumda thamliba miyoising adu ILP pass paibra paidabra haibadu check tawthokpiu Tuan mihiram kya da Manipuri wang madagi district asida lairiba miyoising amadi makoy belaina baka salibi yumbusing na laigada miyoising adu ILP pass paibra haina ningthina yingbiu kariguma ILP pass paidabasing thengnarabadi manak na police station sing natragana district administration office ta laklaga report tawbiu Amaromdana sel sangdana haksang phana lainaba honabada yoga sanabana tana atayama leiti haina DC Thobal Ahantem Subas na fundokre Kaksing district yogasna Sports Association Kaksing Sumang Laikai na sinduna Library and Information Center Kaksing gi auditorium na pangtukiba Association na sigi first anniversary celebration amadi ahanba Kaksing August na Championship 2022-23 ki manama tumiyentokpagi thoramda athoiba mitung ena saruk yakiba DC Subas na hai sel sangdana yumgi mapam amada hektamak sanaba yaba masana si yoga ni masigi sumathakta aikoi gi hanatigi leijaraglaba isai goiba masana sibu malemgi miyamna su international day of yoga haiduna mapam kyara pangthoknariba sida India masama oina sakthokpa phawi hawalagbiba angangsingda yoga masana sigi basic oiribasing adu khanganana school singi summer amadi winter vacation gi ahang matam singda yoga training competition singbo pangthokpa matau tai masana sina na singu moyai ka bachinjak tagi lapna lehenmada mating oibitana tana masa mau phaba tinjang kaijang daba yombiral ohenba ngamgadoribani Maram madana mipung khudimangna yoga masana sibu hena yokhatpa ngamnaba pikliba angangsingbu takpi tambiba tangai phade hainasu pausna makhatana phongdorakli Makasa tarak po na to papom na Russia na nuclear drill oina ballistic missile kapre Ukraine na dirty bomb haibadi radioactive biological natragana chemical masaksing hapsin bamasum madu pokhaibada paksana sandurakiba conventional bomb ama sizinanaba thaurang tawkre haina Moscow na India amasum China da wari saduna khanglakibaga Russia gi president Vladimir Putin na ngasi yumsakis numita magi nuclear capable force na pangthokpa nuclear drill sing yengkhre hairiba drill sing adu Moscow na lan hena kankhatpagi matangna wapum kya mathang phongdokiba adugi manungda khwaidagi naubane masum control room amadagi drill sing adu yengkhiba president Putin na Ukraine da thanipan suraba conflict adu nuclear thoglakpa yabagi phibam leire haki Vladimir Putin gi leadership makada ground sigemasum air strategic deterrence forcing loinana training session ama pangtokre amasum maduda ballistic amasum cruise missile sing practical loina kapre haina statement amada Kremlin haki Arctic ta leiba Barents Sea dagi seneba ballistic missile ama kapnaba submarine crew ama tharang tawbagi footage adu Russian state media na utkhi drill sing adu Russian Far East leiba Satak peninsula dagi test missile sing kapasu yauri Malem Gileba Kiagi Defense Minister Sing the Russia ki Defense Minister Sergei Shoigu na mathang telephone tawduna Ukraine dirty bomb mama puthokre haiki badugi matung Russian state media na drill sing adugi footage tharakhibani Russia ki Defense Minister Shoigu na Noto lebak sing Defense Minister Sing China gi Waipeng hai amasum India ki Defense Minister Rajnath Singha dasu Ukraine ki dirty bomb adugi matangna telephone tawki Ukraine gi nungsupki khongbu lebak sing Britain, France amasum United States yauna lebak kaya marumna haibaga manana Ukraine su dirty bomb gi wapam adu lanphamda Russia na thorang toribadu kupsinana buhona bani haina phongdoki Kremlin gi wangloi Dmitry Peskov na ngasi yumsakais paumi sing da Ukraine dirty bomb mama sejinarakpa yabi ki lairiba ki badugi matang na phongdoki amasum Kiev-na sabotage ki terrorist ki thawong ama sathana tharang toreki asiguma miyoibana sana haidaba mawong asi mangjong na thingnaba akan makhongtang lokhona bai koina makhatana aikoi gi miyeng asi world community ta khanganana ba makhatana kana taksingani haina sumangna makhatana phongdoki haidi
ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯐꯣꯁꯤꯜ ꯐ꯭ꯌꯨꯑꯦꯜ ꯁꯤꯖꯤꯟꯅꯕꯗꯒꯤ ꯏꯟꯗꯤꯌꯥꯗ ꯃꯤꯅꯤꯠ 2 ꯈꯨꯗꯤꯡꯒꯤ ꯃꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯁꯤ ꯁ꯭ꯇꯗꯤ ꯂꯟꯁꯦꯠꯁ Countdowns on Health and Climate Change haiba anova report amana government singbu fossil fuel sizinabigi mayokta warning tokre amasum health program sing hena kankhanaba makhoida appeal tokre studies in high fossil fuel singda subsidy sing amasum priority makhatana pinaba food insecurity infections disease transmissions heat related disease energy poverty amasum air pollution da expose tawbadagi sibagi kudong thiningai oiba ama hengal halli India da fossil fuel combustion dagi tholakpa particulates matter da expose tawbadagi inglising ani kun miyoi la ongga lising kuntrayana si haina report aduna pari hairiba masing asi amarom da minute ani khudingi mi 1.2 sibaga mane China da mi la ohunga lising marfurum si eduga masi Europe da lakh amaga lising taraga treni US da particulate matter pollution na mari lainana saurakna lising kuntragan si masigi ohum thokpagi saruk ama henbadi hakthengna fossil fuel singa mari laini Europe ki yauna leba kaya marum na maruina Ukraine war matung fossil fuel sing season na behenka khre India masum China na koila power season na behenga na ba thorang sing hana na haikre report aduna climate change amasum air pollution amagi marakta lainari ba mari sing du phungdukli fossil fuels combustion na climate change na thuanba greenhouse gas emission amasum mang takningai oiba air pollution puthui air pollution na miyoibi ki haksang manungi maruiba organ system khudimak skwali US the English ingani kunna dollar billion chamaga nifugani thoi natragana GDP gi sar 0.7 da particulate matter PM 2.5 pollutants da expose to no sarangna miyoi lising kuntragani thoi si haina report aduna haidi asobo lebak ayamana hauju phawa fossil fuels industry da subsidize tawri makoi edu kharadi makoi gi health program singdi hena masidi hena sen thadai lebak humpuga mapanna english ingani ga taraga mapanna masida dollar billion samri thadai haina pai fossil fuel industry da piba india gi subsidy dollar billion kuntraga marini China gi na dollar billion kuntraga manga European lebak taraga manga gin amamam na euro billion amam amasung US na dollar billion kunni haina pari amuka hena sathiri ba madi hauzuki policy singna malem sibu seisa sigi loiba phawgi manungda pre industrial times tagi hena malem si Celsius degree 2.7 hena sagalapki lambi da lakli adubu sai sigi heat wave sing ising isok sing amasung nonglai nungsit singna aikoi miyoibana hauzuki Celsius degree 1.1 hena sarwa temperature si ayokna ba warak pana thokani World Health Organization amasung World Meteorological Organization yauna organization yankai yenbadagi expert maudraga mapana puna semki report asina malemgi lusingbu singbu health centric oiba khongjaga mada sen thadabada mai onsin ba pamli masi thabak tawnabagi khudaki apel amani miyoibagi punsi de hena maru oina sen thadabagi muhutta fossil fuel da subsidize tawbagi government singi houseki policy na sathiba warm future ama aikoibu langsingani miyoibagi haksil hena mai onsinabagi maramadu ifong phone urabamani climate change na pidiba phataba sapu sing asida heart amasum lung disease infections disease sing heart kamari lenaba laina sing maruoina hena saba nungsit singda expose tawbe hengatpa miron buwatpa tumbagi sang watpa sing mental health impact sing injury sing amasum death na sing ba yauri healthcare delivery educations employments amasum atai social systems population displacements amasum societal wide economic harm gi kuthangda aikoi miyoibigi haksil su climate change sogali haina pawshin makatana phongdorakli atopa pawmana motorcycle mamal-dagi permit singi mamal ni henkhre malemi khwaidagi sen tingba city singi manung ama oibigi mingsat laidiba Singapore na housing magi transportation gi khwaidagi mamal hongba mawong motorcycle singdu miyeng sangsilakre City state adu sahi taragi motorcycle permit adu gi mamal adu tha sida Singapore dollar lising taraga ni thoiga sanipan ga ama US dollar lising nipan ga samapan ga marfu ga mari yokre masi sahi mari gi manung sa da sani helabani amasum adubo motorcycle ama gi mamal gi su henkre lambi da motorcycle sing amasum car singi masing hanthana ba kha nongpok Asia gi lebas na thabak lokhatli haina pau sina su phungdorakli
अमरोमदना नाहरलागुन दिल्ली मार्केट मई चाखिबगी थौदोक मरी लेना ऑफिशियल अनि सस्पेंड तौखरे हौखिब लेबापु नुमित अरुणाचल प्रदेश की कोनुंग ईटानगर मनाक्ता लेबा नाहरलागुन दिल्ली मार्केट दुकान क्या मई चाखिबगी थौदो मरी लेना स्टेट फेयर डिपार्टमेंट की ऑफिशियल अनि सस्पेंड तौखरे है हौखिब लेबापु नुमित अयुक पुंग मरी रोम ताबदा थोखिब मई चाखिबगी थौदो पुन दुकान सत्रत हेना अमांगता थोनखिबग लोइना लुपा करोड़ कया की ओइगदब पोलम सिंसु मंगंतगनखिबनि कैथल अरुणाचल प्रदेश की ख्वाई हेन लीरब कैथलनी कैथल ईटानगर किलोमीटर 10 खक्तमक चलगलेबनी मई चापगी थौदो मतम चाना कंट्रोल तौब ngमखिदब फायर टेंडर सिंग असोइबननी हैना फोंदोंनरखरब मतुंग ऑफिशियल अनि थबकतगी सस्पेंड तौखिबनी हाइदि लोकल मियोई सिंगी पाउगी मतुंग इनदि मई चलक मतमदा खुदकत मरी लेनब फायर स्टेशन द पाउ पिखि अदबु मफम अदुदा फायरमैन अमत लेरमखिदि तुंगद फायरमैन सिंग अदु स्टेशन लाखि अदुबु हेना लेबक थिबदि फायर इंजीनियर सिंग अदुना इसिंग अमत यरमखिदि मदुना मरम ओइरग गाड़ी सिंग अदुना इसिंग हापलुरगा हलकपदा पुंग मंगारम ताखि मतम अदुददि मईना दुकान अयाम तुमना साखरे अमदि गैस सिलिंडर अमुक पोखाइरकपदगी मई अदु हानदगी हेना कन्न साखिबनी हाइरेनसु पाउसना मखाताना फोंदोरकली अतोपा पाउमना कुमजा इंग्लिश यांखै फावगी मनुंगदा मलेमगी अंगांग खुदिंगमक हिट वेब सिंगना सोलगनी असाब वेदर हाइबिसि लेबा क्यादा हौजिक हेल रिक्स अम ओइरे हाइबिसि पुनमंगना यानरब वापम अम ओइदुना सुकुमजा इंग्लिश यांखै फावगी मनुंगदा मलेमगी अंगांग खुदिंगमक हिट वेब सिंगना सोलगनी हाइबिसि अनौबा डेटाना ओटले हाइना यूनिसेफ ना अनौबा रिपोर्ट अमदा वार्निंग तौखरे लेबापोप नुमिता रिलीज तौखिब रिपोर्ट अदुदा यूएन एजेंसी सिना हाइ मलेमगी अंगांग मिलियन चंगाग यांखै मपलोम मफम क्यादा तोयना थोकलिबा हिट वेब सिंगदा एक्सपोज तौरी अमसुम अंगांग मिलियन 7.3 अतै साबगी चांग का हेन वांगलबा हिट वेब मखल अहुंगी मनुंगदा अमदा एक्सपोज तौरी असिगुम साबगी चांग वांगलबा हिट वेब मखल अहुम अदुदि हाई हिट वेब ड्यूरेशन हाई हिट वेब सेवेरिटी नत्रगना एक्सट्रीम हाई टेम्परेचर सिनी कुमजा इंग्लिश यांखै फावगी मनुंगदा मलेमगी अंगांग खुदिमक हाइबदी अंगांग बिलियन अनि हेना हिट वेब तोयना मयुकनरकलगनी मलेम असिदा ग्रीन हाउस गैस इमिशन की चांग नेमहनबा ngamlabasु अंगांग सिंगना सिगुंबा साथीरब हिट वेब सिंग तोयना मयुकनरकदौरिबनी कुमजा इंग्लिश यांखै दा मलेमगी साबगी चांग असि डिग्री 1.7 यौगनी करिगुंबा हाइरिबा मतम असिदा ग्रीन हाउस गैस इमिशन की चांग का हेन वांग ओइरगना नुंगसागी मैसागी चांग असि डिग्री 2.4 यौब यौरकनी हाइनसु रिपोर्ट अदुदा पनखि हाइनसु पाउसना मखा तारकली मखा सतरक पोइना ngasi स्टेट सि गोरिबा कोविड-19 अपडेट मैम थमजगे ngasi गोरिबा पॉजिटिविटी रेट सि 1.8% नि हाइबदि ngasi नौना स्टेट असिदा मियो एमा कोविड-19 पॉजिटिव ओइबा थेंगनरक रेरी अदुगा मियो एमाता लखितबगी क्लेम लाक्ते लोइना ngasi अपुन बोइना मियो यांखै गतरुक नौना कोविड टेस्ट तोके हेरी लोइना ngasi नौना कोविड-19 पॉजिटिव ओइरे हारिबा मियो एसि इम्फॉल ईस्ट तगिनी हाइनसु ngasi गी स्टेटस अपडेट ऑन कोविड-19 सु मखाताना रिपोर्ट तोरकली लोइसलक पोइना तेंदकपा हेडलाइंस अंगतंगा मैम थमजगे Syrian refugees sing mayumda halanbada mateng pangnaba international community da appeal tawkhre hairi Lebanon da riba Syrian refugees sing bu mayumda halanbada mateng pangnanaba Beirutna international community amasum donors sing da appeal tawkhre Lebanese authorities sing gi matungina Lebanon da riba Syrian refugees lising mangaro makoigi homeland da hananabagi dama register tawre Lebanese General Security gi Chief Abbas Abrahimna लेबा पोपन मित फोंदोखिबदा पुन्ना Syrian refugee लाख मंगा मखोगी लेबाक हननबगी दमा सेंटर तरागतरते रजिस्टर तौरे अमसुम Syrian refugee सिंगा मखोगी होमलैंड हनबदा चनगदौरिबा प्रोसेस की सौराक सक्तम अमा पीरदुना इब्राहिमना वपमसी प्रेस कॉन्फ्रेंस अमदा फोंदोखिबनी refugee सिंगदु युमसकिस नुमिता सिरियादा हनबा हौगदौरिबनी हाइरेनसु पाउसना मखातानसु फोंदोरकली अदो हौजकोइनदि म्याम पाउसिसु मतांगसे लुसिनजरगे अमसु म्याम पुना अनौबा अपडेट ngamiनसि हाइनसु चैनल सिगी मेकेदिगी म्यांगी फमना थमजरी